ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯑꯩꯈꯣꯏ ꯒꯨꯒꯜ ꯑꯦꯁꯦꯟꯗꯒꯤ ꯄꯤꯟ ꯂꯥꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯁꯤ ꯂꯦꯚꯦꯜꯁꯤꯕꯨ ꯌꯧꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯃꯤꯁꯤꯡꯁꯨ ꯁꯨꯅꯕꯅꯦ ꯉꯥꯔꯤꯁꯤ ꯃꯌꯥꯝ ꯈꯨꯠꯀꯒ ꯌꯨꯅꯤꯅ ꯑꯩꯈꯣꯏꯅꯤꯅꯦ ꯍꯣꯏꯗ ꯃꯦꯠꯍꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯌꯦꯔꯨꯝ ꯑꯅꯤꯅꯤ ꯌꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯐꯣꯇꯣ ꯀꯩ ꯀꯥꯞꯄꯗ ꯐꯖꯅꯕꯅꯤꯅ ꯁꯤ ꯍꯣꯔꯦꯟ ꯁꯥꯏꯗ ꯊꯝꯒꯦ ꯈꯤꯇꯪꯕꯨꯗꯤ ꯇꯣꯠꯄꯗ ꯍꯥꯞꯀꯦꯀꯣ ꯍꯥꯎꯅꯕ ꯑꯗꯣ ꯉꯁꯤ ꯁꯤꯅꯦ ꯑꯩ ꯁꯤ ꯇꯣꯠꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯇꯣꯠꯄ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯆꯪꯕꯤꯕꯗꯤ ꯃꯌꯥꯝꯅ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯤ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯣꯠꯄ ꯍꯧꯔꯒꯦ ꯁꯤꯡꯖꯨꯁꯦ ꯁꯦꯝꯁꯦ ꯁꯣꯝꯗ ꯂꯧꯔꯒꯦ ꯅꯤꯅꯦ ꯁꯤꯡꯖꯨꯁꯦ ꯁꯥꯏꯠ ꯊꯥꯛꯇ ꯇꯣꯠꯂꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯥꯔꯦ ꯇꯣꯠꯂꯨꯀꯣ ꯍꯥꯟꯗꯕ ꯌꯥꯗꯦ ꯊꯨꯝ ꯍꯥꯞꯄꯝꯕꯅꯤ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯤꯗꯤ ꯃꯣꯔꯣꯛ ꯃꯅꯝꯒ ꯌꯥꯔꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯁꯥꯕꯅꯦ ꯃꯆꯦꯠ ꯑꯃ ꯊꯝꯃꯤ ꯑꯩꯈꯣꯏꯕꯣꯛꯅ ꯕꯖꯥꯔ ꯀꯩꯊꯦꯜ ꯀꯥꯕꯗ ꯂꯦꯛꯄꯅꯦ ꯌꯥꯅꯤ ꯑꯩ ꯈꯥꯡꯉꯝꯗ꯭ꯔꯦ ꯍꯪꯀꯣꯛ ꯃꯌꯥꯝꯁꯤ ꯍꯥꯞꯆꯔꯒꯦꯀꯣ ꯏꯟꯖꯥꯡ ꯃꯍꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯃꯌꯥꯝ ꯃꯀꯣꯛꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯀꯦꯕ ꯃꯔꯨ ꯄꯟꯅꯦꯕꯀꯣ ꯃꯇꯣꯡꯒꯁꯦ ꯊꯝꯃꯒꯦ ꯃꯀꯣꯛ ꯕꯥꯏ ꯕꯥꯏ ꯍꯥꯎꯋꯦ ꯍꯪꯒꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔ ꯊꯣꯡꯕꯅꯦ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝ ꯇꯨꯡꯍꯟꯕꯤ ꯑꯩꯈꯣꯏꯁꯤ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯌꯥꯔ ꯄꯤꯔꯛꯄꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯍꯟ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯃꯆꯥ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯍꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯑꯍꯤꯡꯕꯁꯦ ꯆꯥꯕ ꯍꯩꯅꯔꯝꯗꯦꯕ ꯃꯨꯛꯕꯥꯡ ꯁꯨꯝ ꯇꯧꯈꯠꯂꯛꯑꯒ ꯁꯨꯝ ꯆꯥꯛꯄ ꯃꯔꯛꯇ ꯍꯧꯔꯗꯤ ꯍꯩꯔꯦ ꯏꯟꯖꯥꯡ ꯃꯍꯤ ꯍꯩꯔꯣ ꯏꯟꯖꯥꯡ ꯃꯍꯤ ꯍꯩꯔꯣ ꯀꯩꯕ ꯀꯥꯎꯒꯔꯦ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯂꯩ ꯑꯩꯈꯣꯏꯅ ꯄꯤꯔꯛꯄ ꯇꯨꯡꯍꯟꯕꯤꯁꯤꯅ ꯆꯥꯎꯋꯦ ꯉꯥꯕꯨꯗꯤ ꯌꯦꯟꯗꯧꯅ ꯇꯧꯋꯦ ꯑꯌꯥꯏꯕꯩꯅꯦ
ꯑꯃ ꯆꯥ ꯑꯣꯏꯒꯦ ꯉꯁꯥꯏ ꯁꯤꯡꯖꯨꯁꯤ ꯅꯠꯇ꯭ꯔꯣ ꯉꯥ ꯁꯥꯏ ꯍꯥꯏꯕ ꯆꯍꯤ ꯑꯩꯈꯣꯏ ꯒꯨꯒꯜ ꯄꯤꯜ ꯂꯥꯛꯄ꯭ꯔꯣ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯛꯄ ꯑꯩꯗꯤ ꯑꯦꯀꯥꯎꯟꯒꯤ ꯆꯦ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯟꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯄꯤꯜ ꯂꯥꯛꯏꯅꯦꯌꯦ ꯒꯨꯒꯜ ꯑꯣꯏꯔꯦ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯉꯥꯁꯦ ꯃꯔꯨ ꯑꯃ ꯌꯥꯎꯗꯦ ꯈꯤꯇꯪ ꯆꯤꯛꯄ ꯑꯗꯨꯝ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯍꯦꯔꯣ ꯍꯥꯏꯔ ꯂꯩꯇ꯭ꯔꯥ ꯑꯩ ꯑꯗꯨꯝ ꯍꯦꯛ ꯌꯥꯕ ꯌꯥꯝ ꯃꯈꯜ ꯌꯥꯄꯣꯠꯇꯦ 사래 또 사래는 ꯌꯥꯝ ꯇꯧꯕꯅꯤꯗ 사래 아니면 미미싱이지 근데 그 주가에 사도 하오더라 여기 마루기 왜 타고 그래? 뭐해? Thank you. ꯅꯪ ꯉꯁꯥꯏ ꯁꯤꯡꯖꯨꯁꯦ ꯇꯣꯠꯇ꯭ꯔꯤꯉꯩꯗ ꯁꯥꯔꯣꯏꯅ ꯃꯣꯔꯣꯛꯁꯦ ꯆꯥꯎꯗꯤ ꯆꯥꯎꯖꯕ ꯁꯥꯔꯣꯏꯅ ꯇꯧꯔꯒ ꯑꯩ ꯁꯥꯔꯦ 이 뭐지? 이래네. ꯍꯦꯔꯣꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠꯅꯣ ꯃꯥ ꯉꯁꯤ ꯑꯩꯉꯣꯟꯗ ꯉꯥꯡꯒ ꯆꯥꯈꯤꯁꯤꯅ ꯊꯣꯛꯑꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯉꯥꯁꯦ ꯀꯥ ꯍꯦꯟꯅ ꯄꯥꯝꯒꯟꯗꯦꯕ ꯑꯗꯣ ꯃꯥꯒꯤ ꯉꯥ ꯂꯩꯕꯗꯣ ꯑꯣꯗꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔ ꯆꯥꯈ꯭ꯔꯦꯕ 사례 이완이 싸버리지 quoi.
ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯏꯁꯥꯅ ꯈꯨꯠꯅ ꯃꯦꯠꯆꯕ ꯁꯤꯡꯖꯨꯗꯣ ꯁꯤ ꯈꯤꯇꯪ ꯅꯦꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯣꯔꯣꯛ ꯊꯦꯡꯅꯕ ꯆꯥꯍꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯈꯌꯥꯝ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯆꯥꯕꯩ ꯁꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧ ꯊꯥꯒꯠꯂꯛꯄꯗꯣ ꯃꯌꯥꯝꯗ ꯐꯣꯟꯗ ꯀꯥꯃꯦꯔꯥ ꯀꯩ ꯀꯥꯎꯈ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯂꯣꯏꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ